Matik-magun leiba amadi atangba makhal spices puthokliba Saffron Pambi ase Manipur Yaona North East region da Park Sada Thanaba Thourang Leire haina Science and Technology ge Union Minister of State Dr. Jitendra Singh na phongdokkhre. Wafam ase Meghalaya ge konung Shillong da North East Center for Technology Application and Research Nectar ge permanent campus ama sangabagi thoram mahakna phongdokhibane. Thoram aduga mari lainana Union Minister of State Dr. Jitendra na phongdokhiba wafam paladuna agency gi paw amana hai. Mission Saffron gi Thourang makhada kumja English na kunmathoi take North East ge state oiba Sikkim, Arunachal Pradesh amadi Meghalaya da saffron cultivation gi thabak thoram ase hena pawthok chawthokan mangamkhe. Arunachal Pradesh ke Menchuka amasong Sikkim Yuksom hairiba mafam sing asida Saffron Pambi Park Sana thabagi thabak mai pakna chathade. Asigumba Thourang ase North East ke Manipur amasung Nagaland state tasu Park Sana thanam kondarakane. Jammu and Kashmir ki hek mathangda North East region ase Saffron Pambi ki tungnafam amu ohendakani haina mahakna phongdokhe. Mahakna makhatana hai Prime Minister Narendra Modi na North East region da akhanaba medium changbadagi ngasidi technology amasung agriculture da kumang chawsin bagi khudong chaba ama phangba ngamle. Masida sunhatana North East State Singi oina lambi thong railway amadi aerial transport na chingba pumnamak haukiba chahi 10 rom asida aduki mate ahongba kaya lakhre. Matam amada tongan khudong chadaba phibam kaya mayoknaraga lakhiba North East si ngasidi India ge mayon chunggadaba region ama oraklabane. Shillong da hangdokliba nectar na paikhatkadaba thabak thoram singi manungda North East ke tongan state singda Saffron Pambi Park Sana thanami Thourang yauke. Masigi damak drone technology sisinaduna Swamidbha program gi makhada land mapping gi thabak sing paikhatkani. Khongthang asida North East region dagi bamboo amasung honey gi pothok singsu hena puthoknabagi panamsu yauri haina Union Minister of State Dr. Jitendra Singh na makhatana phongdokhi.